Staff Selection Commission SSC na hana thamlamba exam center Churachandpur ga Ukhrul Zilla da matam kharadagi lawthokpa adu amuka thamnaba zilla asigi ani student leaders mayamna SSC chairman da memorandum pikhi irang thukpadagi Churachandpur Zilla gi satra satri mayam competition thaningba mayamna awaba kerom thingnakhi maramdi Churachandpur dagi khwaidagi nakpa center se aizol oire selga matam yam changba potni sarkar na ayaba pigani su khalli Churachandpur Zilla gi satri nupi macha gari accident da thira sokpa adu IGR South gi mateng na army helicopter na Guwahati tamna pubire hojik di nupi adu adum improve leire Swachh Bharat Mission gi makhada handak September tang tramari dagi hauna Swastha Hi Seva Campaign Fortnight Churachandpur Zilla su pangthoi maram asida mari lenaba sarkar gi department tungan na cleanliness drive town manunga office mayam sengdokpa thabak lawkhatle hospital PHC mayam na cleanliness drive pangthokpadu October tang ani Gandhi Jayanti gi numitta aroiba thorum pangthoi Union Home Minister Amit Shah na Ministry of Home Affairs gi makhada Manipur Chinga tamda Kendriya Police Kalyan Bhandar Center Trataruk hangani haiba matungda Churachandpur Zilla da center hange Potlam Singh tungan ba mamal niam na pithukani center adu Churachandpur SP Muhammad Zaib Zakir na hangdoi irang thokpada Potlam Singh gi mamal yam na tangba marakta subsidized rate na miyam na phangnaba center ase yamna kana gani su khalli Public Naktana Central Armed Police Forces mayamna su masigi khudong chabase phangbasu yai haire Mazigi center dagi Potlam Singh dal chini alu tungan ba item se mamal nemna sarkar na yenthokpada irang da sokraba micham miyamna khudong chaba phangbasina miyamna su haraujare Handak October tha dagi hawna November tha aroiba phawbada Manipur Zilla kharada Amur Falcon lakpa hore Masigi maramda sarkar na Wildlife Protection Act 1972 gi makhada Amur Falcon hatpa yade hai Zilla atei gumna Firzol Zilla da su chahi khardagi Amur Falcon lakpa hore kumsi su amuka lakkani su khalle Firzol Zilla gi district administration na masigi matangda order thukhan gani su khalle Khunja Singh na Amur Falcon hatlaga yonba su lere roi su khalle 17th Wildlife Week 2024 ga marli nene na Churachandpur Forest Division na essay writing competition ga painting competition su pangthoi masigi prize mayamadu Wildlife Week aroiba numita pithokre handak October tang amada National Voluntary Blood Donation numit Churachandpur Zilla da su pangthoi masigi numita mioi 77 na donate tawkhi Indian Army gi makhada Spear Corps na Handloom and Handicraft Startup Project Women for Women gi makhada October tang anidagi hauna irang thukpadagi IDP da leba nupi mayam gi damak handloom ga handicraft semnaba Potlam Singh tungan ba yenthoe masina sewing machine ga handicraft materials mayam su yaure Churachandpur District Hospital da Pradhan Mantri National Dialysis Program gi makhada dialysis unit ama leirame adubu dialysis patient mayamna kona dabagi maramda Evangelical Baptist Convention Church Churachandpur na dialysis machine anauba ama district hospital da donate tawkhi masimak nattana EBC Church na dialysis unit machine technician amaga nurse amagi tha taruk tolop gidamak su pikhi aduga tele ICU gi kada nurse ani gi tolop gidamak su pikhi Handak October tang tranipan Manipur Police Rising Day the best police station khanbada Churachandpur Zilla gi Women Police Station adu second best police station phange irang thukpadagi ngasi phawbana Churachandpur Zilla da security force ga police sing na tungan ba khun ga jaga tungan ba operation toina chathare nongmei tungan ba maru ga phagat pangamle Manakta frontline mafam kharada nongmai kapna ba pautai Churachandpur District Administration na Zilla gi mafam tungan bada Relief Center 93 da mioi 15,680 leiri ba mayam gi damak relief material pikhi masida cheng dal matar chana telga chana ba Potlam Singh pithoe relief material si hapta khuding da pithokpani Churachandpur Zilla da dengue laina se tha kharadagi hengatpa aure kumsi January dagi October tha manung da Churachandpur Zilla makta da dengue leina da naba mioi chamaga tranipan phangle department dengue phangba mafam da fogging ga survey mayam su kanna pangthoi dengue leina pubakang ase nungthilga nong ngalamdai da mi chikpani haire Ministry of Home Affairs MHA na Manipur da irang thu pagi maramda chinga tamda MLA mayam October tang tramanga da New Delhi da tungan na unaduna Manipur da santi amuka leina ba haire Churachandpur dagi Mizoram tamna chatna balambi ani National Highway 102 Tipaimuk da
Tuivai Turelgi Mathaka Hong Saba Kanna Tabak Paikhatle Aduga National Highway 102B Guitia Road da Tuivel Turel Gi Mathakta Hong Saba da Su Kanna Chathare Masi Hong Anise Luisilakpada Mizoram Tamna Chatpa Kharbu Nungai Gani Su Khalle